ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯅꯍꯥꯟꯃꯨꯛ ꯚꯤꯗꯤꯑꯣ ꯑꯃ ꯑꯍꯥꯟꯕ ꯅꯝꯕꯗꯣ ꯆꯥꯛ ꯎꯠꯇꯕꯤ ꯂꯩꯔꯝꯃꯦ. ꯍꯟꯗꯛꯇꯤ ꯑꯃꯨꯛ ꯆꯥꯛ ꯑꯃꯨꯛ ꯎꯠꯂꯒ ꯅꯝꯃꯛꯑꯒꯦ ꯃꯌꯥꯝ. ꯃꯃꯥꯡꯗꯨꯗꯤ ꯀꯦꯃꯦꯔꯥ ꯑꯍꯥꯟꯕ ꯊꯣꯛꯄꯅꯤꯅ ꯁꯦꯡꯅ ꯅꯝꯕꯐꯥꯎ ꯍꯩꯍꯧꯗ꯭ꯔꯦ. ꯑꯗꯨꯅ ꯍꯟꯗꯛꯇꯤ ꯆꯥꯛ ꯎꯠꯂ ꯐꯖꯅ ꯅꯝꯃꯛꯑꯒꯦ. ꯆꯥꯕ ꯍꯧꯖꯔꯛꯑꯒꯦ ꯃꯌꯥꯝ. ꯉꯁꯤꯒꯤ ꯑꯦꯟꯁꯥꯡꯁꯤꯗꯤ ꯀꯂꯦꯖꯥꯋꯣ ꯃꯈꯣꯡꯋꯣ ꯌꯥꯝ ꯇꯧꯔꯒ ꯆꯥꯔꯛꯀꯦ ꯃꯌꯥꯝ. ꯑꯍꯥꯟꯕ ꯆꯥꯛꯈꯣꯝꯁꯤꯗꯤ ꯏꯁꯥꯗ ꯑꯗꯨꯝ ꯏꯟꯖꯔꯒꯦ. ꯃꯃꯥꯡ ꯚꯤꯗꯤꯑꯣꯗꯨꯗꯤ ꯅꯝꯕ ꯍꯩꯕ ꯍꯩꯇꯕ ꯀꯦꯃꯦꯔꯥ ꯑꯍꯥꯟꯕ ꯊꯣꯛꯄꯒꯤ ꯊꯛꯀꯠꯇꯅ ꯀꯔꯤꯝ ꯅꯝꯕ ꯁꯦꯡꯍꯧꯗ꯭ꯔꯦ. ꯍꯟꯗꯛꯀꯤꯁꯤꯗꯤ ꯐꯖꯅ ꯅꯝꯃꯛꯀꯦꯅ ꯈꯜꯂꯒ ꯅꯝꯃꯛꯏꯅꯤ. ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯒ ꯅꯝꯃꯤꯟꯅꯒꯦ ꯉꯁꯤꯗꯤꯅ ꯏꯆꯥꯅꯨꯄꯤꯒ ꯅꯝꯃꯤꯟꯅꯔꯛꯄꯅꯤ. ꯆꯥꯖꯣ ꯃꯈꯣꯡꯗꯨꯁꯨ. ꯌꯥꯝ ꯍꯥꯎꯋꯦ ꯌꯦꯟꯁꯥꯡꯁꯤ. ꯌꯥꯝ ꯍꯥꯎꯋꯦ. ꯀꯂꯦꯖꯥ ꯄꯤꯁꯁꯦ ꯄꯤꯛꯅ ꯄꯤꯛꯅ ꯇꯧꯔ ꯆꯤꯛꯄ ꯅꯨꯡꯉꯥꯏꯅꯕ. ꯏꯁꯤꯡꯗꯤ ꯌꯥꯝ ꯊꯛꯑꯅꯤ. ꯅꯪ ꯀꯦꯃꯦꯔꯥꯗ ꯎꯗꯦ. ꯁꯣꯝ ꯈꯔ ꯆꯪꯁꯤꯜꯂꯣ.
ꯑꯍꯥꯟꯕ ꯚꯤꯗꯤꯑꯣ ꯅꯍꯥꯟꯒꯤꯗꯨꯗꯤ ꯀꯣꯃꯦꯟꯒ ꯑꯣꯐ ꯇꯧꯔ ꯂꯩꯔꯝꯃꯦ ꯀꯣꯃꯦꯟ ꯊꯥꯕ ꯌꯥꯗꯉꯩ ꯊꯤꯡꯉ ꯊꯝꯃꯝꯃꯦ ꯍꯩꯇꯕꯤ ꯊꯥꯒꯠꯄꯒꯤ ꯌꯦꯟꯁꯥꯡ ꯌꯥꯝ ꯍꯥꯎꯋꯦ ꯌꯥꯝ ꯍꯥꯎꯋꯦ ꯌꯥꯔꯦ ꯌꯦꯟꯁꯥꯡꯁꯦ ꯌꯣꯡꯆꯥꯛ ꯃꯔꯨꯅꯦ ꯃꯌꯥꯝ ꯎꯗꯕ꯭ꯔꯥ ꯌꯣꯡꯆꯥꯛ ꯃꯔꯨ ꯆꯥꯛ ꯆꯥꯗꯣꯏꯔꯣ ꯃꯈꯣꯡ hào yonchak muối dầm á hào đấy hào đấy nhân điền sang sẽ học tập rồi Hào mà thì qua cắm chân luôn đâu ngasi mai exam hayด้วยfast tareด้วยmukbang yawhal ne ta rồi bây giờ ta vui bây giờ hầm há mà chứ ngắm gầm hơn nữa rồi em mà chắc chụp đó khatam rồi mayam mathang video mayam na chahaning mudusu adum comment habiramu mayam ngamnaba hotnajarke mayam comment tawbiba kawbigano engsang mayam ge apamba sum comment da thadabiramu mayam charakpa ngamba oijage ngasi gidi loisinjarage bye bye